Neem mana ase hidak oina kanaba khakta natana immune system kankhathanba, blood sugar level chang amada thamba, kuchu kumen sengdok hanbaga loinana, scalp taru tanana laibada mating pangi haina, akhang ahi shingna fongdorakle. Akhang ahi shingna fongdorakpagi matung inna, Neem manada antioxidant kaloinana antibacterial, antifungal amade, anti-inflammatory gi magun yawe. Neem managi paste semduna asokpa amade, tin kangna chikpa mafam singda taibada infection thokadabadagi ngakthokpaga loinana thuna oishinbada mating pange. Masida yauba anti-inflammatory amade antimicrobial properties sing aduna furi amade uring fahanbada mating pangka loinana eczema amade psoriasis su fahale. Neem extract chang naina sizinabana insulin sensitivity amade pancreatic cell function hengat handuna blood sugar level chang amada thambada mating pange. Neemda antiseptic property yaubana pambi ase Ayurvedic dental care gi changdraba yadraba machal ama oire. Neem yauba mouthwash natraga Neem pambi gi masa saibana ya amade yari yakhonga mari leinaba anaba kayadagi ngakthokpada mating pange. Masigi mathakta Neem haptuna futpa ising natraga Neem infused oil na koktum labade samphan batan natana lupau leibagi changsu hantahale. Chakhaw hanglingaida Neem mana saiba natraga isingda Neem mana haptuna lolaga thakpana natural blood purifier gi mathau tahole. Masina hakchangda yauba toxin sing lauthok tuna hakchang fana laheli hainasu akhang ahi shingna makha tana fongdoknarakle.